Mayambu ahanba maktada makhal mathel Manipur full story collection na Mayambu taranok sabagalonena ikok nona khurumjari ngasisu mayamgi ngehak pathana bagidamakta Manipuri horror story amamuk pudun laksari horror story asigi mamingna lamta thada picnic wari asina hingliba amadi laikhidraba kanagumba kanagumbi amataga marilina jadi aibana wakhalna sagatjaraka tabiribasingi ngaihak pothanabagidamakta semjaba warini haujik mayamda khudol tamjari Manipuri horror story lamta thada picnic matamsi numidang waramgi matamni lamta tha changlakpa asida bibek hemba chauthoi amadi bubol makhoi singa do phaminaduna wari watai sanari matam aduda bibekna leibasing mamanabasing aduda aikhoina picnic ama chatsi ngauthu si haibadubu nati adum to se haibro chauthoina hera kalido bai to kadoribano chatse harati lamta yausang yodringaida chanaba tausi as natradiba yausang loikhra matung taubaga sidi nungaiba khara watkani hana ai sami mamangda yausang mamanga taubasna khara nungaigadaba male matam aduda bubolna yai kaino adudi kedongoi tausi haino numit ama heta lepthuknaba tausini horen hayeng ngaibagi thabak sima toklo ngasaidagi tumina leramba hembana ngai khore noibo lamta thasidi saroi ngaroigi thani inung nungaiba watkani laitin haiba ma leidana aduna lamta thasi loiraga wado haiba lojingai bibekna as taning de hemba nangna maron nama laitin na tawlei ayai ge muna tawse laitin haiba sidine wakal dagi thokpa ngakani thoina hena khanjalunu duda hembana hai laitil haiba sei wakal dagi thokpa nate ne wakal dagi thokpa potpu maming leibro maming leramliba sei magi maming magi asengba saktam leibudunani noi henjuna hagi wari ga tadro yae manangju asengba thokiju khangdaba thokti ju khangdaba henjuna hagi wari ga du se nang yaudrosune aikodi chattaba yaroi as chauthoi nang boi yauroi haidi dana ibo yaugese hayeng heda chasi hera hayeng di yararoi hayeng de ko iboki magi thorom ama leibani lai khoramba haibara karino ama leibani adagi mo hakchina mo koigi chura koror ama laikhre adagi mathang luhong khongdong ba khara laikhre aduna ti smart torsi handak lai budget aduna ti 23 se sta torsi adudi yare dana adumna hairakpaduta makoi leriba singadusu hoi fare date 23 da torsi date 19 dana adu leire date 12 dana adu leire haidana makoi singdo mari asum samthakibada makoi na chakadoribasi date 23 da chalasi haidana yanari tawbadabu makoi na chatsi haidana yanaribasi tangdani kari numita tai haibasi madi holhodri asumna yanaraba matung makoi mamanaba mari do makoi athapa mafam amada chakcha hijanaba picnic chatnabagidamakta semba saba pungloi loiri bibeki leiriba gari aduda thogdoraktuna makoi loinama gari aduda kakhali mafam aduda jawraga thong thaktuna sanaba mana masing sanga amadi hawai chewai punamak hapsalaba matungda ayuki pung 9 khara helakpa mapal tasalakko matam madawaida gari adu thogdorakli asum lakpana चिंयागी थेल अमदा गाड़ी अदु थौजलकली मतम से पुंग 13 मुक तारबनी मतम अरुदा ममानबसिंग विवेक हेम्बा चाउथोय अमदि बुबोल मखोय मरी चंगदुना गाड़ी दा हापना प्रोटलिबा पुलम चरम पुनमक थांगधरकली मतम अरुदा बुबोलना अस नुगी सिगी मफम नत्रदी मफमगा अमता लेत्रब्रो सैता ओइबा करी पिकनिक खुतंग खंदी ममांगदा खुने तौखिरुदि क्या नुंगाइख्रबा इसिंग सु मरां काइना फंगी सितदी ओंतिबु नुसारा मरोम फुजलैबा हाय निंथम थादा नुसा याइद्रबदि नंग कालेन थादा नुसा याइगे हारिब्रो हा यामना इंगबा पामलगना तु काचखरे असिगी पुखी से अहि चोंगदरगा ngakdang lupuro chalo adugi waltida ising masing marang kaina phangba jaga haibam leidana asina pukri leisidi
ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯄ ꯌꯥꯒꯗ꯭ꯔꯣ ꯊꯛꯅꯕꯗꯤ ꯑꯩꯈꯣꯏ ꯖꯥꯔ ꯌꯥꯎꯔꯤꯁꯤꯗꯤ ꯖꯥꯔꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯔꯛꯄꯗꯨꯗ ꯕꯤꯕꯦꯛꯅ ꯌꯥꯔꯁꯦ ꯀꯥꯟꯅꯗꯕꯗ ꯊꯣꯡ ꯊꯛꯅꯕ ꯑꯗꯨꯝ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯊꯣꯡꯕ ꯌꯥꯎ ꯇꯥꯎꯕ ꯌꯥꯎ ꯐꯨꯠꯄ ꯌꯥꯎ ꯖꯔ ꯖꯔ ꯊꯕꯛ ꯄꯥꯡꯁꯜꯂꯛꯂꯤ ꯃꯈꯣꯏꯅ ꯆꯥꯛ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯂꯝꯂꯥꯏꯒ ꯀꯔꯤꯃꯇ ꯊꯥꯗꯣꯛꯍꯧꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯊꯛꯅꯅꯕꯁꯨ ꯈꯔ ꯄꯨꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯐꯅꯌꯥꯝ ꯉꯥꯎꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯥ ꯍꯦꯟꯅ ꯉꯥꯎꯃꯟꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯁꯥ ꯍꯟꯗꯕ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯛꯂꯤ ꯀꯔꯤ ꯆꯤꯊ ꯅꯥꯟꯊꯍꯧꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯊꯧꯗꯣꯔꯛꯄꯗ ꯒꯥꯔꯤ ꯑꯗꯣ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯂꯦꯞꯈ꯭ꯔꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯝ ꯇꯥꯕ ꯃꯐꯝ ꯐꯥꯎ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 35-40 ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯑꯗꯨꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯈꯔ ꯆꯪꯁꯤꯟꯕ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯅꯔꯨꯕꯅ ꯒꯥꯔꯤ ꯌꯥꯈꯤꯗꯕꯗꯣ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅ ꯑꯗꯨꯃꯛ ꯃꯨꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯏꯟꯒꯗꯧꯔꯤꯕꯁꯦ ꯐꯅ ꯌꯥꯝꯅ ꯁꯥꯡꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯣ ꯃꯈꯣꯏ ꯃꯔꯤꯒꯤ ꯀꯣꯛ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯂꯕ ꯃꯇꯨꯡ ꯃꯃꯩꯊꯪꯗ ꯑꯃꯨꯛ ꯌꯥꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯈꯠꯃꯤꯟꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯆꯦꯜꯂꯝꯂꯒ ꯑꯃꯨꯛ ꯃꯨꯠꯊꯣꯛꯈ꯭ꯔꯤ ꯒꯥꯔꯤꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤ ꯌꯣꯠ ꯑꯅꯤ ꯈꯦꯠꯀꯥꯏꯅꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯈꯦꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯕꯦꯕꯦꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯒꯥꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯑꯗꯣ ꯀꯗꯥꯏꯗ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯦꯝꯈ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯁꯦꯝꯂꯕ ꯃꯇꯨꯡ ꯒꯥꯔꯤꯗꯨ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯋꯥꯛꯁꯣꯞꯀ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯗꯨꯅ ꯕꯤꯕꯦꯛ ꯑꯃꯗꯤ ꯍꯦꯝꯕꯅ ꯒꯥꯔꯤ ꯑꯗꯨ ꯁꯪꯍꯧꯔꯒ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯋꯥꯛꯁꯣꯞꯀꯨꯝꯕ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯈ꯭ꯔꯤ ꯑꯁꯨꯝ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯅꯩ ꯃꯁꯤꯒꯤ ꯕꯤꯕꯦꯛ ꯍꯥꯏꯕ ꯒꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯉꯥꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯄꯤꯛꯅꯤꯛ ꯆꯠꯄꯗꯅ ꯌꯥꯔꯛꯇꯗꯅ ꯌꯨꯝꯐꯥꯎ ꯏꯜꯂꯛꯈꯤꯕꯅꯤꯁꯦ ꯃꯥꯒꯤ ꯒꯥꯔꯤ ꯌꯥꯗꯕꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯔꯒ ꯂꯩꯔꯦꯅꯦ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯃꯌꯥꯝꯅꯁꯨ ꯈꯔ ꯍꯥꯏꯅꯕꯅꯤꯍꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯗꯣꯝ ꯃꯥꯏꯀꯩꯗ ꯆꯠꯀꯨꯝꯁꯦꯅ ꯅꯣꯏꯁꯨꯕ ꯐꯕꯕꯨꯗꯤ ꯐꯖꯩꯌꯦꯗꯅ ꯑꯩꯁꯨ ꯏꯟꯅꯔꯨꯔꯦ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯤ ꯉꯥꯏꯈꯣꯍꯦ ꯑꯁꯤꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯁꯤꯗ ꯑꯝꯇ ꯍꯪꯁꯤ ꯆꯪꯁꯜꯂꯛꯂꯒ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯀꯧꯔꯨꯕꯗꯨꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯃ ꯊꯣꯛꯂꯛꯂꯤ ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯣ ꯆꯥꯎꯊꯣꯏꯅ ꯑꯕꯣ ꯁ꯭ꯋꯥꯏꯗ ꯒꯥꯔꯤ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯅꯠꯇ꯭ꯔꯒꯁꯨ ꯒꯥꯔꯤ ꯁꯦꯝꯐꯝꯒꯨꯝꯕ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤꯉꯁꯤ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯨꯕꯅꯤ ꯒꯥꯔꯤꯗꯨ ꯌꯥꯈꯤꯗ꯭ꯔꯕ ꯑꯗꯩꯗꯨꯗ ꯒꯥꯔꯤ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯊꯤꯔꯛꯂꯤꯕ ꯖꯥꯠꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏ ꯉꯁꯤꯗꯤ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯕꯨꯅꯦ ꯈꯔ ꯈꯪꯕꯒꯤ ꯊꯣꯛꯂꯛꯄꯒꯤ ꯋꯥꯅꯤ ꯅꯈꯣꯏꯁꯨ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯅꯅꯤꯡꯉꯥꯏ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯕ ꯑꯣꯏꯅ ꯍꯥꯏ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩꯗ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯀꯣ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯀꯔꯤ ꯉꯁꯤꯁꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯥꯟꯕ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯆꯥꯎꯊꯣꯏ ꯀꯔꯤꯔꯣ ꯑꯃꯨꯛ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏꯗꯨꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯉꯍꯥꯟ ꯍꯦꯝꯕꯒ ꯂꯥꯏ ꯂꯩꯇꯦ ꯀꯥꯏꯅ ꯌꯥꯝ ꯌꯦꯠꯅꯈꯤꯕꯗꯨꯕꯣ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯆꯤꯟꯗ ꯄꯉꯥꯡ ꯉꯝꯖꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏꯒꯥꯁꯦ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯁꯤ ꯀꯟꯕꯤꯕꯕꯨ ꯉꯝꯗ꯭ꯔꯕꯁꯨꯅꯦ
ꯍꯥꯠꯄꯗꯤꯅꯦ ꯊꯧꯅꯥ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯝꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯍꯅꯨꯕꯤꯗꯣ ꯑꯃꯨꯛ ꯄꯔꯞ ꯊꯣꯔꯛꯂꯒ ꯅꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯆꯠꯂꯣꯅꯦ ꯅꯈꯣꯏ ꯁꯨꯝ ꯂꯩꯁꯜꯂꯕꯗꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯂꯥꯛꯂꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯣ ꯒꯝ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈꯤ ꯕꯨꯕꯣꯜꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯀꯣꯛꯇꯤ ꯐꯖꯅ ꯂꯩꯈꯠꯂꯕꯖꯥꯠꯅꯤ ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜ ꯃꯈꯥ ꯇꯥꯅ ꯒꯥꯔꯤ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯤ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯕꯤꯕꯦꯛ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯍꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯗꯤ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯗꯦ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯕꯦꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗꯅ ꯃꯊꯥ ꯁꯥꯔꯤ ꯑꯗꯨꯒ ꯃꯥꯅ ꯇꯨꯝꯃꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯃꯗꯨꯗ ꯕꯨꯕꯣꯜꯅ ꯑꯁ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯑꯍꯤꯡ ꯂꯦꯛꯄꯗꯤ ꯌꯥꯔꯣꯏ ꯅꯪꯁꯨ ꯉꯁꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅꯦ ꯌꯨꯝꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯕꯤꯕꯦꯛꯇꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤꯅꯣ ꯃꯤ ꯂꯥꯡꯉꯤꯗꯨꯕꯣ ꯀꯔꯤ ꯍꯥꯏꯅꯔꯛꯑꯒꯦ ꯒꯥꯔꯤ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯂꯧꯅꯦ ꯆꯠꯈꯤꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯐꯪꯉꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯆꯥꯎꯊꯣꯏꯅ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣꯗ ꯃꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝꯃꯅꯤ ꯍꯅꯨꯕꯤꯕꯨ ꯊꯦꯡꯅꯔꯛꯏ ꯃꯥꯅ ꯍꯥꯏꯕꯗ ꯁ꯭ꯋꯥꯏꯁꯤ ꯀꯩꯅꯣꯝꯃ ꯇꯧꯋꯦꯅ ꯍꯥꯏ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯂꯣꯏꯁꯨ ꯍꯥꯏꯔꯤ ꯂꯥꯏ ꯅꯨꯃꯤꯠꯀꯤ ꯂꯨ ꯑꯣꯏꯔꯦ ꯒꯥꯔꯤꯗꯣ ꯈꯔ ꯏꯜꯂꯒꯅꯦ ꯌꯦꯡꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒꯥꯔꯤꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯁꯨꯝ ꯈꯔ ꯏꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯜꯂꯤꯕꯗꯨꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜꯅ ꯍꯥꯏ ꯑꯥꯗ ꯃꯩ ꯊꯥꯜꯂꯤꯕꯁꯤ ꯑꯁꯤꯗꯩꯁꯤꯗ ꯆꯪꯉꯒꯅꯦ ꯁ꯭ꯋꯥꯏꯗ ꯒꯥꯔꯤ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯂꯩꯕ꯭ꯔꯥꯅ ꯑꯃꯨꯛꯇꯪ ꯍꯪꯅꯕ ꯇꯧꯆꯣ ꯃꯗꯨꯗ ꯕꯤꯕꯦꯛꯅ ꯀꯔꯤꯅꯣ ꯆꯠꯄ ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯣ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ ꯂꯥꯛꯑꯣ ꯍꯩ ꯉꯁꯥꯏ ꯃꯣꯏ ꯆꯠꯂꯨꯔꯦꯗꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯕꯤꯕꯦꯛ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏꯅ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯣ ꯊꯣꯛ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯅꯣꯝꯍꯧ ꯅꯣꯝꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯔꯤꯅꯣ ꯃꯤ ꯕꯨꯕꯣꯜ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯅꯣꯝꯃꯛꯏꯗꯨꯅ ꯀꯔꯤ ꯅꯤꯡꯁꯤꯡꯉꯒꯦ ꯅꯪꯕꯣ ꯕꯨꯕꯣꯜꯅ ꯑꯩꯗꯤ ꯅꯪꯅ ꯅꯤꯛꯄꯅꯦꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯑꯅꯤꯗꯣ ꯍꯜꯂꯛꯑꯃꯅꯤ ꯌꯥꯝ ꯄꯛꯇꯦꯀꯣ ꯅꯕꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯥꯔꯤ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯨꯝ ꯆꯤꯡꯕꯒꯨꯝ ꯒꯥꯔꯤꯗꯣ ꯃꯅꯤꯡ ꯍꯟꯕꯒꯨꯝ ꯇꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯑꯁ ꯒꯥꯔꯤꯁꯦ ꯃꯅꯤꯡꯗ ꯑꯃꯨꯛ ꯏꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯀꯣ ꯅꯣꯏꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯁꯠ ꯆꯤꯡꯊꯣꯛꯄꯗꯗꯤ ꯇꯨꯡꯒꯤ ꯃꯤꯡꯆꯠ ꯑꯗꯨ ꯐꯥꯎꯔꯒ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯆꯥꯎꯊꯣꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ ꯕꯨꯕꯣꯜ ꯀꯔꯤꯅꯣꯃꯤ ꯃꯅꯤꯡꯗ ꯀꯅꯥꯅꯣꯝ ꯂꯦꯞꯄꯤꯃꯤ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯁꯨ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯌꯦꯡꯊꯣꯛꯂꯨꯏ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯅꯣꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯃꯗꯨꯗ ꯕꯨꯕꯣꯜꯅ ꯕꯤꯕꯦꯛꯀ ꯍꯦꯝꯕꯒ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯑꯣꯏꯔꯝꯃꯣꯏꯗ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯁꯠ ꯍꯥꯡꯇꯣꯛꯂꯒ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯅꯥꯝ ꯂꯩꯇꯦ ꯃꯤ ꯅꯪꯕꯣ ꯕꯤꯕꯦꯛꯀ ꯍꯦꯝꯕꯒꯗ ꯐꯣꯟꯗ ꯇꯧ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯅꯅꯕ ꯇꯧꯔꯛꯄꯗꯗꯤ ꯐꯣꯟ ꯑꯃꯠꯇ ꯆꯠꯇꯦ ꯐꯣꯟꯁꯨ ꯆꯠꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯟꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯏꯁꯇꯥꯔꯠ ꯍꯧꯔꯛꯂꯤ ꯒꯥꯔꯤ ꯑꯗꯨꯅ ꯏꯁꯇꯥꯔꯠ ꯃꯇꯣꯝꯇ ꯍꯧꯔꯛꯄꯗꯨꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯐ꯭ꯔꯪ ꯆꯣꯡꯊꯣꯛꯅꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯕꯨꯕꯣꯜꯅ ꯍꯪꯉꯤ ꯆꯥꯎꯊꯣꯏꯅ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯥ ꯃꯇꯣꯝꯇ ꯏꯁꯇꯥꯔꯠ ꯍꯧꯔꯛꯄꯒ ꯋꯥꯏꯟꯗ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯥꯔꯤ ꯑꯗꯣ ꯏꯁꯇꯥꯔꯠ ꯍꯧꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯕꯦꯛ ꯑꯃꯗꯤ ꯍꯦꯝꯕꯁꯨ ꯂꯥꯛꯂꯤ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯕꯤꯕꯦꯛ ꯅꯪ ꯒꯥꯔꯤꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯅꯤ ꯃꯁꯥ ꯃꯇꯣꯝꯇꯒꯤ ꯏꯁꯇꯥꯔꯠ ꯄꯪꯇꯧ ꯇꯧꯔꯛꯏꯅꯤ ꯕꯤꯕꯦꯛꯅ
ꯌꯥꯔꯦ ꯑꯃꯨꯛ ꯈꯥꯏꯔꯛꯑꯅꯨ ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯑꯁꯦꯡꯕꯅꯤ ꯃꯤ ꯅꯪꯕꯣ ꯆꯥꯎꯊꯣꯏ ꯅꯪ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯆꯥꯎꯊꯣꯏꯅ ꯑꯁꯦꯡꯕꯅꯤ ꯕꯤꯕꯦꯛ ꯅꯪ ꯒꯥꯔꯤꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯆꯦꯟꯊꯣꯔꯛꯏꯕꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯁꯨ ꯒꯥꯔꯤꯁꯦ ꯅꯣꯝꯃꯛꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄ ꯎꯕꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯞꯊꯔꯒ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯃꯐꯝ ꯁ꯭ꯋꯥꯏꯁꯦ ꯉꯁꯥꯏ ꯍꯅꯨꯕꯤꯗꯨꯅꯅꯦ ꯀꯩꯅꯣꯝꯃ ꯊꯣꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯟꯕꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯈꯔ ꯊꯦꯡꯅꯔꯛꯏ ꯃꯣꯏꯅꯁꯨ ꯍꯥꯏ ꯃꯐꯝ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕꯅꯦꯅ ꯀꯅꯥꯝꯇ ꯒꯥꯔꯤ ꯁꯦꯝꯕꯁꯨ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅꯦ ꯒꯥꯔꯤꯁꯦ ꯏꯜꯂꯒ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯍꯤꯡ ꯂꯦꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯔꯛꯇꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯂꯦꯛꯀꯅꯣꯁꯨ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯐꯔꯦꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯅ ꯍꯥꯏꯒꯗ꯭ꯔꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯆꯠꯂꯒꯨꯝꯁꯦꯅ ꯀꯔꯤ ꯁꯥꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯃꯗꯨꯗꯩ ꯍꯦꯟꯕꯅ ꯌꯥꯔꯦ ꯍꯧꯖꯤꯛꯅꯦ ꯑꯃꯗꯅꯦ ꯃꯔꯥꯡ ꯊꯟꯖꯤꯟꯅꯔꯒ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯏꯟꯅꯕ ꯇꯧꯁꯤꯁꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯏꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯒꯥꯔꯤ ꯑꯗꯣ ꯃꯆꯤ ꯂꯦꯡꯗ꯭ꯔꯦ ꯒꯤꯌꯔ ꯄꯥꯟꯁꯤꯟꯕ꯭ꯔꯥ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯦꯟꯕꯅ ꯕꯤꯕꯦꯛꯇ ꯍꯪꯉꯛꯏ ꯕꯤꯕꯦꯛꯅ ꯀꯗꯥꯏꯗꯒꯤ ꯄꯥꯟꯕꯅꯣꯍꯦ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯑꯪꯗ ꯀꯥꯈꯠꯂ ꯌꯦꯡꯉꯨꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯦꯛ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯒꯤꯌꯔ ꯄꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯅꯣꯝꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯒꯤꯌꯔꯗꯣ ꯐ꯭ꯔꯤꯗ ꯊꯝꯂꯕ ꯃꯇꯨꯡ ꯒꯥꯔꯤꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯁꯠ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯀꯅꯥ ꯑꯃꯠꯇ ꯐꯝꯕꯗꯤ ꯎꯗ꯭ꯔꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯀꯅꯥꯒꯨꯝꯕ ꯐꯝꯈꯤꯕꯗꯥꯏꯅꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯕꯤꯕꯦꯛꯇꯣ ꯒꯥꯔꯤ ꯑꯗꯨ ꯏꯜꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯤ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯩꯅꯣ ꯅꯪꯅ ꯈꯪꯉꯥꯏ ꯈꯪꯖꯤꯜ ꯇꯧꯔꯤꯕꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯤꯕꯦꯛꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯇꯝꯃꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯤꯔꯗꯨꯅ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯒꯥꯔꯤꯁꯦ ꯈꯔ ꯊꯨꯅ ꯏꯜꯂꯒ ꯑꯃꯨꯛꯇ ꯃꯐꯝ ꯑꯁꯦ ꯂꯥꯟꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯏꯟꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯏꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯣꯟꯁꯤꯡ ꯃꯊꯪ ꯂꯥꯎꯅ ꯈꯜꯂꯛꯂꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯌꯥꯗꯕꯗꯒꯤ ꯂꯩꯔꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯐꯣꯟ ꯂꯣꯏꯅꯃꯛ ꯊꯝꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯒꯥꯔꯤ ꯑꯗꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯏꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯊꯥꯞꯇꯛꯅ ꯒꯥꯔꯤꯒꯤ ꯋꯥꯛꯁꯣꯞ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯒꯥꯔꯤ ꯑꯗꯨ ꯏꯜꯂꯒ ꯋꯥꯛꯁꯣꯞꯀꯤ ꯃꯄꯨ ꯑꯗꯨꯗ ꯒꯥꯔꯤꯁꯦ ꯌꯥꯈꯤꯗ꯭ꯔꯦ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯂꯒ ꯑꯣ ꯌꯥꯅꯤ ꯁꯦꯝꯒꯦ ꯅꯈꯣꯏꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯦꯛꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯃꯤꯡ ꯃꯊꯥ ꯂꯣꯏꯅꯃꯛ ꯇꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯁꯦꯝꯒꯗꯧꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯉꯤꯕꯁꯤꯅ ꯀꯅꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯑꯗꯨꯗꯨꯒ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯤꯗꯤ ꯃꯔꯤ ꯈꯛꯇꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯅꯥꯝꯇ ꯐꯝꯍꯧꯗꯦ ꯀꯩꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯥꯔꯤ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯤꯄꯥ ꯑꯗꯣ ꯃꯈꯣꯏ ꯃꯔꯤꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯑꯩ ꯁꯦꯝꯕ ꯉꯝꯃꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯍꯥꯛꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯁꯦꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯋꯥꯏꯗ ꯆꯣꯇꯦꯛ ꯊꯥꯡꯇꯦꯛ ꯑꯃꯗꯤ ꯌꯥꯗꯕ ꯒꯥꯔꯤ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏꯃꯨꯡ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯕꯅꯤ ꯄꯨꯡꯆꯥꯏ ꯆꯥꯏꯍꯧꯔꯕꯅꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯃꯗꯨꯗ ꯍꯦꯟꯕꯅ ꯍꯧꯖꯤꯛꯀꯤ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯁꯤꯅ ꯀꯅꯥꯅꯣꯗꯅ ꯍꯪꯂꯝꯂꯤꯕꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯇꯣꯡꯗꯦ ꯑꯗꯨꯕꯨ ꯒꯥꯔꯤꯗꯣ ꯉꯁꯥꯏ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯒꯥꯔꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯆꯥꯒꯗꯕꯒꯤ ꯌꯦꯡꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯇꯥꯃꯣ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯣꯃꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯅꯨꯡꯂꯣꯝꯗꯒꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯀꯤꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯒꯥꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯏꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯍꯧꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯏꯟꯗꯨꯅ ꯂꯥꯛꯂꯤ
ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯂꯝꯂꯣꯡꯁꯨ ꯑꯍꯨꯝ ꯐꯥꯡꯂꯤꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯁꯔꯣꯏ ꯈꯪꯂꯝꯕꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯁꯤꯡꯖꯨꯅꯆꯤꯡꯕ ꯊꯥꯗꯣꯛꯂꯝꯕꯒꯤ ꯆꯈꯥꯏꯔꯒꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ ꯕꯤꯕꯦꯛ ꯅꯪꯒꯤ ꯒꯥꯔꯤꯁꯤ ꯊꯥꯎ ꯂꯣꯏꯒꯤꯕꯁꯨ ꯅꯠꯇꯦ ꯑꯃꯨꯛꯀꯗꯤ ꯆꯦꯛ ꯇꯧ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯀ ꯁ꯭ꯇꯥꯔꯠ ꯍꯧꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯦꯛꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯨꯕꯗꯗꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯦ ꯒꯥꯔꯤ ꯑꯗꯨꯅ ꯁ꯭ꯇꯥꯔꯠ ꯍꯥꯟꯖꯗꯅ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯄ ꯑꯗꯨꯗ ꯍꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯩꯗꯅ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯊꯧꯗꯣꯔꯛꯂꯤ ꯈꯔ ꯑꯁꯨꯝ ꯊꯧꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯣ ꯕꯤꯕꯦꯛꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯇꯥꯎꯕꯒꯨꯝ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯣꯔꯣꯟꯅ ꯄꯪꯈꯣꯡꯗ ꯈꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯕꯤꯕꯦꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯕꯤꯕꯦꯛꯇꯣ ꯌꯥꯝꯅ ꯀꯤꯅ ꯃꯥꯅ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯅꯣꯟꯁꯤꯜꯂꯒ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯩꯗꯧꯔꯒꯦꯕ ꯕꯤꯕꯦꯛ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯕꯤꯕꯦꯛꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯃꯥꯡꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯁꯝꯂꯒ ꯆꯣꯡꯉꯒ ꯆꯠꯈꯤꯕꯗꯨ ꯎꯍꯧꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯁꯤꯡ ꯑꯗꯣ ꯖꯔ ꯆꯤꯡꯈꯠꯅꯩ ꯑꯗꯨꯗꯨꯒ ꯕꯤꯕꯦꯛꯇ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯂꯛꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯤꯕꯦꯛꯅ ꯅꯣꯏꯗꯩꯗꯤ ꯀꯩꯗꯧꯕꯩ ꯂꯛꯅꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯑꯃ ꯆꯣꯡꯉꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯃꯔꯣꯝꯗ ꯆꯥꯎꯊꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯇꯣꯛ ꯂꯥꯎꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯤꯜꯂꯛꯄꯗ ꯆꯥꯎꯊꯣꯏ ꯌꯥꯎꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯂꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯎꯊꯣꯏ ꯊꯣꯡꯗꯤ ꯍꯥꯡꯗꯦ ꯃꯤꯡꯁꯦꯜꯗꯣ ꯈꯔ ꯆꯤꯡꯊꯔꯒ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯣꯛ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯑꯁꯤꯗꯒꯤ ꯀꯌꯥꯝ ꯊꯥꯞꯅ ꯆꯠꯀꯗꯕꯅꯣ ꯑꯩꯕꯨ ꯁ꯭ꯋꯥꯏꯐꯥꯎꯗ ꯌꯧꯍꯧꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯌꯥꯔꯔꯣꯏꯗ ꯃꯤ ꯆꯟꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯍꯩ ꯑꯍꯟꯁꯤꯕꯨ ꯄꯨꯕꯤꯈ꯭ꯔꯁꯤ ꯀꯩꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯄꯨꯅꯤꯡꯉꯒ ꯅꯪ ꯍꯦꯛ ꯄꯨꯍꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯨꯕꯣꯜꯅ ꯕꯤꯕꯦꯛꯇ ꯒꯥꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯊꯧ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯕꯤꯕꯦꯛꯁꯨ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯗꯤ ꯇꯥꯗꯅ ꯃꯍꯥꯛꯁꯨ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯎꯪꯗꯨꯅ ꯑꯃꯨꯛ ꯍꯧꯗꯨꯅ ꯊꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯕꯨꯕꯣꯜꯗ ꯑꯍꯜꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯇꯥꯅꯤꯡꯗꯦꯍꯦ ꯍꯅꯨꯕꯤꯅꯤ ꯒꯥꯏꯅ ꯅꯪꯗꯤ ꯀꯩꯝꯇ ꯎꯔꯝꯃꯣꯏꯅꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯨꯛ ꯃꯨꯁꯤꯜꯂꯛꯏꯗꯨ ꯅꯪ ꯈꯪꯍꯧꯗ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥꯕꯨ ꯆꯠꯀꯗꯧꯔꯤꯕꯒꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯛꯄꯗꯗꯤ ꯍꯅꯨꯕꯤꯗꯨ ꯂꯩꯈꯤꯕ ꯎꯗꯦ ꯑꯗꯨꯒ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯅ ꯊꯣꯛꯂꯛꯂꯒ ꯍꯦꯛꯇꯃꯛ ꯒꯥꯔꯤ ꯇꯣꯡꯍꯟꯒꯗ꯭ꯔꯣ ꯕꯤꯕꯦꯛꯅ ꯎꯈꯤ ꯍꯥꯏꯗꯣ ꯍꯅꯨꯕꯤꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯦꯛꯅ ꯆꯨꯝꯃꯤ ꯍꯅꯨꯕꯤꯗꯨꯅꯤ ꯆꯠꯈ꯭ꯔꯤꯕꯗꯨ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯥꯔꯤꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯂꯒ ꯂꯩꯕꯒꯨꯝ ꯗꯣꯡ ꯑꯃꯗꯤ ꯗꯨꯝ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯕꯤꯕꯦꯛ ꯒꯥꯔꯤ ꯊꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯒꯥꯔꯤ ꯃꯊꯛꯇ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯃꯊꯛꯇ ꯆꯤꯡꯅꯔꯛꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯕꯗꯨ ꯈꯔ ꯐꯔꯗꯨꯅ ꯒꯥꯔꯤꯗꯣ ꯌꯥꯡꯅ ꯁꯨꯝ ꯊꯧꯗꯣꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯒꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯊꯧꯕ ꯃꯦꯟ ꯔꯣꯗ ꯌꯧꯁꯤꯜꯂꯛꯂꯤ ꯉꯁꯥꯏꯗꯒꯤ ꯀꯤꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯛꯅ ꯉꯁꯤꯒꯤ ꯄꯤꯛꯅꯤꯛꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯕꯨꯠꯅ ꯇꯝꯅꯕꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ ꯅꯈꯣꯏꯕꯨ ꯂꯥꯏ ꯂꯩꯇꯦ ꯀꯥꯏꯅ ꯌꯥꯝꯅ ꯐꯥꯎꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯏ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯊꯥꯖꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯋꯥ ꯅꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯌꯨꯝꯕꯨꯗꯤ ꯌꯧꯔꯛꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯊꯦꯡꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯔꯥꯞꯄ ꯃꯐꯝꯗ ꯄꯤꯛꯅꯤꯛ ꯆꯠꯄꯅꯆꯤꯡꯕꯁꯤ ꯄꯨꯡꯇꯣꯛ ꯇꯣꯛꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯤꯁꯨ ꯈꯔ ꯇꯦꯟꯈ꯭ꯔꯤ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ
ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯏꯒꯠꯂꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ